Image Pauda Mayang Tabiribasing Bukurumzari Nasi Maroiba Pauda. Right of Person with Disabilities Act 2016 gi matangda workshop Social Welfare Minister Nemchak Kibzena Athunamitung Oiduna Haudokre. Field Satuna Yang Sindrabadi Ain Gitabak Lokalagani Haina Forest and Environment Minister Sam Kumar Haikre. Loinana Kontratare Suba Junior Kho Championship 2017-18 gi ngasi kakchingna sanakiba match singda Delhi na Puducherry bu amadi Gujarat na Kolhapur bu maithiba pikre. Paumucha khani pijari. Regional workshop on rehabilitation of person of disabilities haibagi Right of Person with Disabilities Act 2016 gi workshop kasi lamyan basanglenda Rajagi Social Welfare Minister Nemchak Kibzena athoiba mithung oiduna haudokre. Athoiba mithungi warolda Nemchak Kibzena phongdokibada pangthokadawriba workshop asena Soinairabi singda yamna wakhal lawsing piba ngamlagani. Manipur Sarkar gi maikaidagi disabled person singi tongan ba scheme mayam lairi. Scheme sing asidagi kanaba lawgadabani workshop asida State Commission for Person with Disabilities na maru oiba warol pikibaga loinana technical system da akang ahikayana makoy chero sing pathoki. Thoramduda State Social Welfare Commissioner H. Dilip Singha Social Economic Rehabilitation Department ki Head Oriba Nodal Officer NE AYJNISSR Bhattacharya Amadi Person with Disabilities ki State Commissioner R.K. Kumar Jisu Sarukyaki. Educational Portion and Opportunity Skill Development Program for Persons with Disability and panel discussion of Rights of Persons with Disability Act 2016 formed the highlight of the workshop. I expect the deliberation during the workshop shall come up with implementable action in plan toward the rehabilitation of persons with disabilities in 4 Northeastern region. Rajagi Haksal Mantri L. Jayanta Kumara ngasi Manipurda ahanbu oina Ayushki Sports Medicine puthokre. Manipur Sarkar gi Haksal Bibag amadi Sports Bibag na punna sangsinduna Sports ki damak hairiba sanaroi singda kanaba pigadaba Ayushki Sports Medicine asi puthokibani. Kumalampak Indoor Stadium da Hel amasung Sports Bibag anina punna sinduna Ayush Sports Medicine puthokpagi athoiba mithungi warolda mantrina phongdokibada Bibag anina punna Chatminaduna lamdam asigi sanaroi singda kanaba phanghalagani. Akhanaba Bibag sing punsinduna hauzik matamgi sophisticated venture changsile sanaroi singna Ayush amasung masigi kanaba sing munna khangadabani. Yoga tawbana wakhalgi power fangnabagi training ni masina sanaroi singi chawhatpagi lambini haiki. Tharomgi Sababati gi warolda Youth Affairs and Sports Minister Let Pau Haukimna puthokliba hidak sing sanaroi singna chabada akaiba laite. Maram aduna sanaroi singna masigi maramda proper education mathau tai. Ayushna job ki khudong chaba su phanghalagani mantrina makha taraduna All Manipur Football Association ga Lanai Association singa mungnariba asi yasinaba purakpiu masina sanaroi singda chauna amangba lakani sanabada politics tawbiganu haiki. Hongdokpagi thoramda sanaroi lising amachani da athoiba tithi amadi sababati na sports ki machak mathum amadi kit sing yenthoki. Thoramatuda Yas ki director N Praveen director Ayush N Guneshwar Sharma Health Bibag ki director Dr. K Rajo National Sports Academy ki official sing amadi Ayush ki official sing su sarukyaki. Rajagi Forest and Environment Minister T.H. Shyamkumar Haikre Forest Bibag da thabak tawriba officer singna table da thabak subagi haina bithadoktuna field da chatuna yengsindrabadi ain gi oiba thabak lawkhatlagani wafam asi ngasi Sekmai Police Station da Dimapur dagi Impal tamna purakpa laingoi tata truck mapan pass kaktabagi fabaga mari lainana pangmising da mantrina phongdokibani. Mantrina makha taraduna maudagi Sekmai fawbada forest beat mapalai Masida forest officer na yengsindabadagi pass paidana gari kaya chatli masina lakadaba income kaya manghale. Senmitlonda akaiba kaya piri officer singna table da thabak subagi hainabi thadoktrabadi Manipur Forest eki matung ina tandi pigani.
Gari mapan asi Sekmai Forest Bittagi Transpass kaklaba matungda thadoki hairi. Niyam lana asigumba ain kaina pass kaktana huran lanada Gari kaya changsilakpa asi forest ki officer na mathau ninthina tawdabagini haiki. TP yarokpa transit pass koi niyom chungna government da department da Indian Forest Act amadi Manipur Forest Act ki matungina royalty karakpa kaidi koi legalize oya port kaidi koi loi thadwe asala eba mayam de koi je police mating na phare mayam je madu ain appeal dawi madudi officer singna koi gi table na leraka na thabuk sube haina bije masi ma khuda ka thado ka dabani natraga moi mathakta koi gi Indian Forest Act ki matungina Manipur Forest matungina all the concerned officer da koi legal action law horani Bieta Anisuba Chahi Tamba Mahiro Singi Parikya Pangtokraga ngasi fauba haidoktana thambagi mayokta ngasi DM College da laiba BA Training Complex da wakan famduna protest tawkre wakan fam aduda time is precious BA ke exam matam chan haidopiu declare exam result in time haiba wahai kaya play card singda eki saruk yakiba trainee amana phongdorpada English ani tara tareta parikya tawkraba March English ani tara nipan tha taruk saruk fauba result haidoktana third year ga manabadagi MA tamba matamda chahi ama mangba yabagi fibamda leire oza oige khana training tawjari basing chahi henbagi fibamda leire mari leinaba authority na miyeng changbiu haiki Mamang tha February gi tang kunmari dagi numit kuntrani chupna satharakpa workshop ngasi loisinkhre The role of music in Sumang Lila Haiba Hiram Sida Pangthorakhiba workshop asi Northeast Zone Cultural Center Art and Culture Manipur State Sumang Lila Council na sinbani ngasi loisinbagi thoram palace compound da laiba iboyama Sumang Lila sanglenda pangthoki thoram duda Art and Culture Minister L Jayanta Kumar na athubi mithung Art and Culture Commissioner M Lakshmi Kumar na thoromapu amadi Padma Shri awardee Nabaware pana akhanaba mithung oiki thorongi manung chana Souvenir amasu phongmaga loinana workshop da saruk yakiba participants singda participation certificate amadi resource person oikiba singda su sol biduna ikai kumnaki workshop loisinba numit sida tongan ba artist singna pullaga lila khongjom war miyam do utki thoromge athoiba mithungi warol pireduna minister L Jayanta Kumar na hai hojiki matamda miyam na Sumang Lila asi sithari hairibasi aranmani sithaba laitri miyam na pamna riba Sumang Lila amadi Manipuri film Chawkhat Hanaba Department of Policy Yat Paloide Atubada Cabinet Infam da Putok Lagani Haiki. Laifam Kunaudagi Hanagi Minister Dr. Wakambam Thoiba Masagi Anabana Maram Oiraduna Narang Laikidre Mahak Chahi Humbudara Manga Sukre Mahaki Luinabi Amasung Mazanupi Amathanamli. Hangang Esidagi Lising Machamapan Mariputara Manga Amasung Lising Anida Tam Anirag Federal Party of Manipurgi Mire Boina Kaki. W Nipamachana Chief Minister Oiringaida Mahakna Art and Culture Amasung Cooperation Gi Minister Oiki. Nerokagi President Oina Tam Anirag Suthabak Puramki Politics Ta Yarok Tringaida Dr. Thoiba Oriental College Imphagi Political Science Ki Professor Ama Oiramki. All Manipur Student Union MSU Kaching District Committee na leptana chatharakpa campaign for total education gi saru ama oina amadi mahiroi khunagi yaifana balokholak pakhongthang ama oina chatharakpa school sing yengsinbagi manung channa ngasi wabagai high school da MSU Kaching District Committee gi president ki thausu puriba Thingujam Kiran Maitai na luchingba team amana chatuna yengsinkhre Yengsinba du da school asigi fibam yamna thamoi sokningai oiramle haina MSU Kaching District Committee gi chairol amana phongdorakli Chirol sida pallibadi class 6 dagi 10 fawba lairiba school asida mahiroi masing chahum supna mapallom academic session English ani tarani pantara mapangi oina mingchalakle apunba oza masing tara tarukna takpi tambiragasu social science amadi hindi gi oza laitabana mahiroi singda awaba mayukna hauri School asi chowkidar laitaba maramna mamangda su pochai kaya mangkiba laikre
Ozasingna school matam chana laktuna class matam chana hobinaba haijarabasu oza kharanadi adumak tasinadan laire hainasu paudamlaki. Loinana science subject takliba ozana chemistry saruk takpide amadi English subject kisu awat palai haina hairakli maramasina mari lainaba department na athubada miting changbiu hairi. Chaliba thasagi tang kunmari dagi numit humni chupna Imphal East ki Chalaw dalaiba Irawat Memorial Park da Manipur State Council Communist Party of India ki kunithu shuba State Conference mai pakna pangthokre chahi ahum khudingi pangthokpa mifam asi CPI glu chengba Atal Kumar Anjan na haudoki loinana mifam seda party segi MP T Raja su sarukyaki Draft Political Resolution amadi Organization Report puthokduna laibaki oiba rajniti gi oiba wafam sing amasung party segi mapangal kangkathanaba mifam du dakhanaki Hiram sega mari lainana ngasi Imphal Irawat Bawanda pangthokiba pangmishinga unabada Atal Kumar Anjan hai mifam sina Manipur da leb secular amasung democratic sakti sing punsenaba lepnabaga loinana state asida rajniti selthum amadi laingaki ahenba sakti pinanaba Kendra Sarkar da taksingani haibaga loinana mathang tamgi thabak punabagidamag miyoi humputara mangana saba state council miyoi kuntra matoi leiba state executive committee amasung member mapana saba state secretariat amakhankre Maduda Laisram Sotin Kumar bu MSc CPI gi state secretary aduga Khangzrakwam Surjan amadi Maisnam Joy Kumar anibu assistant state secretary oina khalle haigi Last 4 years Prime Minister has visited 1/3 of the countries in the world. He claims that he has brought foreign direct investment, FDI. But where is the FDI? Where it is being used? No new big industry has come up. No new big job opportunities has been given to the youths. Where this money has gone? This money has been looted by the corporate houses. Chatliba thasigi tang kunmarigi numidang wairamda Manitko gi makhada airport ta canopy gi thabak tawribasing yengsinba chatpada Manitko gi executive engineer hauzik SC in charge oina puriba ke inawbina special contractor ke H Chinglemba bu nongmaina namlaga hatnaba honaki haibasi aranba wafamasi ngasi Manitko gi masagi office room da permissionga unaba amada SC in charge ke inawbina phungdokhibani inawbina hai Namitu da Chinglemba bu nongmaina namlaga kapnaba hotnakide Chinglemana kihan khanghalakpa dudagi license gan puthoklaga isa kanjanaba hotnajabani Canopy gi thabak asi chatkhiba chahi English ani 13 ki December thada loigedabani thabak yengsinba lakpada Chinglembana tahaidaba wahai kaya sizinaduna wanganglakkhibada natana funabasu hotnarakhi thokiba thongdok adugi matangda Aihaka chatmenakiba AESO singsu khangbani makoina sakhini hainasu ke inawbina phungdoki ahanbada ai saukite adubu mara hanjan jan ngangduna aingonda changsallaga men handle tongnaba changsalakadagi isanga tokchanaba aigi personal gan chatpani ai mangonda em tokhibalite kape honakibalite punna phaminaduna amaga saunarroisi haiduna compromising table phaminakre aduga loisindakre adubu numitsimaki tang kumanga thahum lising trainpa lising ani trainpa gi numidang paper sing da yaropasi yam lai thibani Women and Youth Development Trust ki Managing Director Oina Milan Haikre Khwaramban Bazada Trust asigi makhada loop ani lai hairiba trustee sing asi bazar asida nongmagi chara tanduna lelibani makoina kasturi thongdagi babu thong phawbagi lambigi mataida ensang napi yoli adubu nongjutha lakadaba amadi nong tarakpadagi ngak thoknaba pakhan khanjage haina Manipur gi High Court ta chi thabadagi High Court na ayaba pibirakle Hiramsegi matangda Cherol amasu Imphal Municipal Corporation da pikhiba laikre talak asida councillor anina pot yonba yaroi hairaklibasi mayor ga tanaraga hairakpra natraga kari karamna hairaklibano hainasu oina milana phungdorakli sida akoi kaiguma pot amka khallaga semaga tawjage na high court ta thabadagi high court na akoida ayaba pibiraga municipality da responsible number 2 and 3 the copy piraga ngasi bokta akoi mafam asida trustee mya sara tanna ba nomoi sara tanna akoi hingnar bidamakta mafam asi thoga nusu sa khang de khak de khoi leidaga
ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯈꯥꯡꯉꯒ ꯂꯩꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯑꯣꯅꯔꯦꯕꯜ ꯀꯥꯎꯟꯁꯤꯂꯔ ꯑꯅꯤꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯗꯣꯏꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯄꯥꯔꯂꯤꯌꯥꯃꯦꯟꯠ की हाउस अनिमकी मिफमसिंगदा चरांगनबा थोकपदगी चथबा यादबदगी यैथोखरे राज्य सभादा AIADMK की मेंबरसिंगना चरांगनबा थोकनकी चेयरमैन एम वेंकैया नायडूना मिनिट 15 अहानबा ओइना मिफम यैथोकी लोक सभादासु AIADMK की मेंबरसिंगना कावेरी इसिंगा मरी लैनना लाव खोंदुना चरांगनबा थोकंदुना मिफम चथबदा अपन पीकी स्पीकर सुमित्रा महाजनना नमिजुंगबा फावा मिफम यैथोकी हौजिक चथरिबा पार्लियामेंट की मिफम सिंगदा ओपोजिशन ना नुमित 15 नि मिफम सिंग चथबदा अपन पीदुना लागली Banning of Unregulated Deposit Schemes Bill 2018 asi puthoknaba leplambani The Trafficking of Persons Prevention, Protection and Rehabilitation Bill 2018 the Airports Economic Regulatory Authority of India Amendment Bill 2018 the Commercial Court Commercial Division and Commercial Appellate Division High Court Amendment Bill 2018 amasung the Arbitrary and Conciliation Amendment Bill 2018 hairibasing asisu ngasi Lok Sabhada puthoknaba tawrambani Rajya Sabhadana Motor Vehicles Amendment Bill 2013 amasung State Bank Repeal and Amendment Bill 2017 hairibasing asi oina puthoknaba sem saramlabani Member Chani kun Mari Leiba Karnataka Assembly की मिखल मे 12 दा पांगथोकलगा बोट मसिंगना मे 15 दा थीगनी हाइना इलेक्शन कमीशन ना ngasi लाउथोखरे बोट खोमबगी थबकसिंग इको फ्रेंडली ओइना पोटलम सिंग सिजनगनी अमदी महिलो संगसंगी मनाक्तसु तरोइदबनी हाइबो वफमसु थमकी असोन अना सिंगबो मकोगी बोट थादा हनबा मपुंग फाना ngaksenabसु हाइकी स्टेट अदुदा वोटर करोड़ 3.56 लै State Pumbada Yana Chexina Ngak Senbagi Tabak Lokagani, Tarkar Oirabadi, Fly Scorsing Amadi, GP Sing Siznagadauri. Mikala Sigidama Election Commission at Central Police Masung Micro Observer Sing Siznagani, EBM Amasung VVPAT Sing Siznagani. Luhong Bada Ka Panchayat Sing Na Kut Tingzin Bahaibasi Aingi Wangmadani Haina Supreme Court na High Cray. Miyoi mapung pharaba anina yanaraduna luhongbada panchayat na khut thingsinba haibasi ain kaiba thabak ni haiki Chief Justice Deepak Mishra na head oiba judge ahumna saba bench na order sing adu pass tawkhibani Owner killings ka mari lainaba singda khap singna ain makhuta pairuduna thabak tawbadagi Supreme Court na makhoibu thina chaiba fawa yaukre hairi Sanabagi pau Kho-Kho Federation of India की मिजेंग मखादा मणिपुर Amateur Kho-Kho Association मकाना सिंधुना कुंट्रातरे सुबा जूनियर खो-खो चैंपियनशिप 2017-18 नारांगदगी थौबाल डिस्ट्रिक्ट की खंगाबोकदा लैबा बसु ग्राउंड दा हौदोखरब मतुंगदा ngasi Kangching district की कक्चिंगदा मैच अनि सानखरे ngasi Kangching district खो-खो association असिंदुना बेसिक ग्राउंड पांगथोकिबा थौरमदुदा डॉक्टर युमनाम राधेश्याम मनितको अमदी मनिट्रोन की चेयरमैन ना अथोइबा मिथुंग MLA Kangching Y Suchandra Thoromapu उप अध्यक्षा Kangching district MD Nizamuddin DC Kangching Nelenthang Tilen amadi SP Kangching district Victoria Yengkhomna akhanaba mithung sing oiki ngasi sanakiba match singda nupa machagida Delhi na Pondicherry bu kunithoi marida nupi machagida na Gujarat na Kolhapur bu 19 da maithiba pikre Amaromda Thawal district ke Khangabok ki Basu ground chathariba कुंट्रातरे सुबा जूनियर नेशनल खो-खो चैंपियनशिप इंग्लिश नि तारातरे तारानिपान की निमित निनी चनबदा सोशल वेलफेयर एंड कोऑपरेशन मिनिस्टर नेमचा किबजेना चीफ ओइदुना पांगथोखरे चैंपियनशिप असे खो-खो फेडरेशन ऑफ इंडिया की मखादा डिस्ट्रिक्ट एडमिनिस्ट्रेशन थौबालगा लोइनना मणिपुर एमेचर खो-खो एसोसिएशन असेंबनी थौरमदुदा वांगांगबदा मिनिस्टर नेमचा किबजेना स्पोर्ट्स अमसों एजुकेशन ना पर्सनालिटी सागतपदा मरु ओइरिबसिंग अदु पनखी India da Manipur asi powerhouse of sports haina khangnarabani sports university saba loirakbada mai paklaba sanaroi kaya puthokduna state asigi amasung leibaki mingchat purakani haina su minister na panki 37 junior national kho-kho championship 2017-18 asida India gi mafam kaya dagi nipa macha amasung nupi macha gi team kuntrani thoina saruk yari hairi District Sports Association Kangching na All Manipur Football Association की मखादा सिंधुना DSA Kangching की playground चथरिबा
14 DSA Trophy 2018 gi ngasi sanakhiba match ta Apsa Mantakna KMSWC Kairakpu Panjal ani suno da thoikre. Apsa gi mai pakpagi Panjal ani du P Romesh na match ki minute 63 amadi 63 da chankibani. DSA Trophy asi Group A amadi Group B haina khaidoktuna sanabada Group A gi KPSC na point 3 phangduna makokta lairi aduga Group B gi na AFC Thawal na point 3 phangduna mangjil thari. Trophy asigi semi-final match lakliba tang kumapan amadi kuntra mathoida sanaragani. Aduga final match da April gi tang 3 da sanagani. Sedo Singjamai Sapam Lekana Sinduna Sedo gi playground chathariba Fort Oinam Charles Memorial Men's Open Day and a Night Football Tournament 2018 gi ngasi sanakhiba match singda LYUO Lambulen amadi Irabot FC Pangai Panjal ani chanaduna draw oikre. Atai match singda Roma FC na UFC Utlobu Panjal manga amadi OLA Kongbana MSF bu Panjal manga sunoida maithiba pikre. Aroibada maroiba pau amhana pizari. Right of Person with Disabilities Act 2016 gi matangda workshop Social Welfare Minister Nemcha Kipjena athunamithung oiduna haudokre. Field da chatuna yengsindrabadi ain gi thabak lokhalagani haina Forest and Environment Minister Sam Kumar na haikre. Loinana Kuntra Tare Suba Junior Kho Championship 2017-18 gi ngasi kakchingda sanakhiba match singda Delhi na Puducherry bu amadi Gujarat na Kolhapur bu maithiba pikre. Ngasi gi damak tadi pawda matang sida loijari miyeng tabiri basingbu amukana khurumjari.